अहानबदा ngasigi maroiba pausing pizari lamjingba hospital na analaying lamda achoba mating ama pangba ngamlagani haina KF amadi PD gi minister Karam Siamna phongdokre chahi marifu gi mathakta leiba hakchangi phibam sotharaba mioi singda postal ballot ki khuthangda bot thadaba yahalagani haina Joint Chief Electoral Officer Ramananda Nomai Kapamna lauthokre amadi Asamda Boro Ekot ama purakpa ngamkiba asi awang nongpok lamdamda khwaidagi singthaningai oiba khongthang amani haina Prime Minister Narendra Modi na singthakre Khurumjari Times of Manipur numitangi pau meeting tabiri basingbu LUCHINGBI taram nokchari hojik pau sandokna pijari State asida Dr. gi masing awat palaite matam ga chunaba khusu kulai hena thambagi tangai fadaba lei lamjingba hospital na healthcare da achoba mating ama pangma ngamlagari haina KF amadi PD gi minister Karam Siamna phongdokre wafam asi ngasi Kombre Kaithel da lamjingba group ki makhada lamjingba Hospital and Medical Research Institute Private Limited haudokpagi thoramda phongdokhibani hiramasi gi matangda pautam mama ngasidi state asigi health sector da ahongba kaya lakle haibasi khanglaba wafam ama oire ana yek tholakpa matamda mateng pangnanaba amadi afava health service ama pinanaba pandamda ngasi lamjingba Hospital and Medical Research Institute KF and PD Minister Karam Samna hangdokre Hangdokpagi thoram aduda lamjingba group ki chairman Jackie Mangang Health Services ki director Dr. K Rajo amadi lamjingba group ki MD W Herosina thoram mapu oina saruk yakhi Chief guest oigiba Minister Karam Samna lamjingba group na ngasidi lamdam sigi naha kaya thabak piba ngamle health sector da lamjingba hospital na achoba mating ama pangba ngamlagani afaba thabak tawbada pungning thona hapibagi hainabi thamse mapanda satuna sen yamna sanglamba adu khara makhaidi kokpa ngamlagani state asida Dr. Marang kaina leiriba asumna matik saba kusukalai kaya hena thamnanaba honase ngasidi lamjingba group ase lamjingba ama oire haike Medical Research Institute Silabanina Mapanda Quina Satlaga at the lying Bungamdabagi Paisa huge amount expenditure say Lamjingba Group C the Lerak Padagi expenditure Sima Susho Choidana Handagana Habagi Tazabaduma like Lamjingba Group C the 1,300 key 2017 the 35 letter Madonna was it 1,300 Narol Singi adi aigi pangjari ba khuchu mandu nataba aikoi gi yamna mating leiba narol sing sigi mating phudofam oiraba jaga ma oirakpa masigi mai pakpa sidi ai sarkar da leiba minister in charge moina asugi matik adi appreciate the way lamjingba group ki chairman Chanasam Jackie Mangang na miyoibagi seba gidamak hospital asi hangdokpani miyamda afaba makhan gi service pinanaba honagani haike Manipur da leiriba hospital private hospital adaga government ki hospital leiri singsinga ju akoi masidagi haidi in terms of fee gi matang da su akoi na kaisu henna laudana haidi hanana leiramiba singjagi phowta na akhoina hena service asi tawbangam nangai hona jage haidi haiba line si dadi phana loksing leire haidana akhoina sigi dress si dadi akhoina khangba natabani na haitabani na ngasagi akhoina atang khulai adagi afaba
adagi working environment nam create tau targasu tawgaduriba thabak singa staff sing amadi doctor singa dedicate tawdragadi akoina tawningiba asi fulfill tawba ngamoidabnina haidi mayamgi support changi amadi thawai yawba puksen sengba amadi kathokpagi kaino adu haidi tohoningi habasi masu ai thamjage lamjingba group ki director sing staff amadi miyoi kya na thorom aduda saruk yakhi ngasi hangtokibo hospital asida CT scan x-ray endoscopy ultrasound ECG ICU isolation ward isolation room OT room labor room dialysis amadi VIP ki room yauna tongan ba khudong saba kaya piri health services ki director Dr. K Rajona haikibada lamjingba group na afaba makan ki service ama piba ngambasi yamna fai masina ana yek tholakpada mateng pangba ngamlagani Chahi marifugi mathakta laiba hakchangi fibam sotharaba miyoi singda postal ballot ki khudangda bot thadaba yabagi khudong chaba piragani haina joint CEO Ramananda Nongmai Kapamna phongdokre wafama singasi lamfel pata laiba CEO gi office ta integrated final photo electoral roll special summary revision 2020 phongbaga mari leinana pangthokpa paugi mifam amada joint CEO na hai phongtokhibani paugi mifam aduda joint CEO na makha taraduna hana lairamba apunba voter masing laktara nipanga lising marfuma thoiga chamapan humphuma thoi adu anoba voter masing lising kuntraga chatruka marfuga nipan hengalaktuna apunba voter masing asi haujikti laktara mapan lising tara ni thoiga chatruk nipumapan oire masigi manungda nupa voter masingna lak mapan lising kuntraga chamapan kuntra mathoini aduga nupi voter masingna lak mapan lising marfuma thoiga chatruk kuntrani aduga elector to population ratio da chada yankai humdoi oiramba adu haujikti chada yankai humdoi dasmik mapan oire service elector sing maru oina army navy amadi air force ta leiriba apunba voter masing asi hana leiramba lising kunga mathoiga chani yankai oiramba adu haujikti chamaga nifu nithoi hengatuna lising kunga mathoiga chahunga marfudara nithoi oire amaromda voter chanana ba form masing lising nifuga chanipan humbudra mathoi humbudra manga phangkhiba ga loinana form masing kuntraga nipan ga chaunga nifudi ayaba piki voter list gi kakthatpagi oina form masing lising nipan ga chatret ka marfuga humdoi pisilakibagi apunbagi manungda form masing lising taret ka chanipan yankhai ga mapan ayaba piki masida hena pukning thogatningai oiribadi transgender singi masing hengalak asini loina singa nipandi mapum phana paikhat pangamle haki joint CEO na makatara duna voter singna election matamda isagi fangliba rights adu mapum phana sijanaduna kana gumba miyoi amatagi thawinsilda chatana ningtamna bot thadabiu masengba mahut nihut khanbada kharada oirabasu mateng oigani haiki ado khogi EP ratio si 53% orambadagi khoizik 53.9 haidi almost 54% se khoi yore aduga khogi service elector khogi army da navy da air force da laiba miyoi singsi khoi hojik laiba si khoi 21390 ga 2 hanu orama masingna 21250 ni hengalakku masingji khoi 140 ga 2 ni khogi handaki special summary revision da khoi form 6 haidi khogi voter channabagi form si khoi punna 40875 phangki aduga khogi accept tawkiba yaraba form si khoi 38540 ga 7 ni form 7 khogi kakthatnabagi oiba deletion gi khogi form si punna 8780 ga 3 phangki aduga accept tawkiba yaraba form duna 7850 ga 9 ni Federation of Government College Teachers Association Manipur Figok Tana Changsiliba Thabak Lepagi Khongjang Changsilakpana Maram Oiraga Maharoi Singda Chauna Akaiba Pire Tha asigi mapan phawbada lengak amadi Figokta Anigi marakta yasinaba ma puraktuna mahausagum class tawdrabadi Danamanjuri University gi makhada leiriba college marina punsillaga makhal makha kayagi khongjang changsilagani hairi Hiramasiga mari leinana ngasi Danamanjuri University gi makhada leiriba
DM College of Arts, Science, Commerce amadi GPU Men College ki Student Union na sinduna DM College of Science da pangthokpa paumi singa unaba amada DM College of Science ki General Secretary Saidam Chinglembana Figok tana khongjang changsin khibana maram oiraga college sing asida class tawdana leire Asukuina khongjang changsilak phawbada lengak na tumina leishinba laibak thibani taruk suba semester exam naksilak lab phawba class tawdan leiba asina mahiroi singda nungnangba mapokhalle maram aduna mari leinaba khudingmangna athubada yasinaba puraknaba pumnamaki mafamda akanba wafam thamlakle lakadariba 6th semester examination BSc gi May gi tang mari dagi haugadori maram asina hojik phawba class haudriba asina satrada Aki bama mayok na halle maram asina strike changsaliba oja sing amadi paliba lengak na athuba matamda yasanaba puraktuna mahiro singbu class to wonba phangan biu natravadi DMU gi makhada leiba student mayam DM science student union DM art student union DM commerce student union amadi GP women college student union punna punsilaga khongjang changminargani Class 10 amadi 12 ki exam da saruk yaroi haiduna oja singna khongjang changsiliba asi mahiroi khunagi yengduna handokpiu haina Council of Higher Secondary Education Manipur ga mari leinaba singna pukning chingsilakli hiramasiga mari leina ngasi Kosem gi office ta pangthokiba paumi singa unaba amada Kosem gi chairman Dr. L Mahendrana oja singna changsiliba khongjang asi lenga ka wari sanaduna mangda ta duna leiriba exam asi pangthokpada mai pakhanbiyo Class 12 ki oina tha asigi taramari amadi class 11 ki oina tha asigi tara tareta haugadoriba exam asida class 12 ki oina science da mahiroi lising kunga chahunga humpumapan arts da lising nipan humpumanga amadi commerce ki oina mahiroi chatre tara punna mahiroi lising kunga mapan ga chamga nifumari changgeng taugadaba loina na class 11 ki oina science da lising kunga chatre marfuga manga Arts ta lising nipan ga chanipan yangkai mathoi amadi commerce ta na mahiroi chatret supna ama punna mahiroi lising kuntra ga chahunga kuntra taret na saruk yagadori yamlaba mahiroi singi yengbiduna khongjang changsiliba oja amadi lenga ka yasinaba purakpiu haina pumnamaki pukning chingsilakpaga loina na pangthokadoriba exam asida saruk yagadaba mahiroi singda exam asibu mai pakpa oiraklasano haina su yaiphamangol piki Amaromda exam asi Manipur gi district taramari da pangthokani masida mari leinaba khudingmakna exam asibu asoi angam yaudana ba hotnabada pumnamakna mateng pangbina basu mari leinaba khudingda putning chingsilakli Iramda masida leibiriba ikai khumnazaraba oja singna council na sinjaduna amadi board na sinjaduna pangthok jagadariba parka singda yaudabi khongjang changsingani amadi sarkar dagi karigumba yanadaba kharagi Kongjang oina tobigani haibagi tajariba pau sitabada akude nunangbo poksei loinana warep singasi satra kunagi punamaki yengbiduna authority ga yana sinaba pubiraktuna council amadi satra singi punsida akaiba pibidanaba amasung ojasing taliba adugumba su phangba oisunu Afaba khunai ama oinabagi damak afaba angang amadi afaba mama mathau tai haina Health Minister L Zain Takumana phongdokre wafama singasi Health and Family Welfare Department amadi State Health Society National Health Mission na Sinduna Directorate of Family Welfare Services ki conference hall da pangthokiba kumja lising ani kun February thagi oina National Deworming Day hongdokpagi thoramda phongdokhibani Handak chahi ki oina angang lak tara lising yanghai ga taret ka chahunga yanghai tarukta hidak pithaknabagi pandam thamduna changsileba khongthang asi tha asigi tarada National Deworming Day pangthoklaba matung February tara tareta mop up program pangthokadori pangthokiba National Deworming Day hongdokpagi thoramda saruk yakhiba Health Minister L Zain Takumarna makataraduna lenga khudingna angang singi yaifanabagi damak matam pumbada yamlaba sempan kaya kaithari Kunai amabu afaba oihanaba matamda kunai aduda leiriba mipung khudingi achauba thodang lei chahi asida primary health center dagi center chaniga kun health and wellness center oina onthoknaba lengakna pandam thamle amaromda chawkhalakpagi matung ina mahausaga aikhoiga lanthengnabagi chang hengalakli thoklakliba leina layong sing asi chawkhalakpagi khudamni pumnamak asi angakpa ama haibadi yaroi loinana ayus ki hidakna coronavirus layengba ngamle haiba nate hidak aduda miyoibagi immune system kankhat hanabagi machak yaubagini
मियोइबगी इम्यून सिस्टम न कंदुना लैबा मतमदा लैना चंगबा ngamloi haibasi miyamna hena khangnaraba wafam amani haikibaga loinana miyamna corona virus asigi matangda ka hena mipainabadagi China romdagi pusilakpa pochaisingda virus asi yauramduna laina sandorakadra mipainaba adu chingnaningai leite hainasu minister na miyamgi pukning phathaki policy hoina maybe BJP government or any party congress or any lot of good focus in kada have target angang kamai shem sege ada angang gi namuta ke we need to have good mothers afa mama le bata kale adun madu kara de ge thi baganda in terms of koi crores thadai department thing social welfare da ilona school education da ilona koi health sector Bukan ni main kan bi ngang het mama mahet oidore ni me panba ami fast concept to pudi hong na kama to magi tongan da precaution madlong na bin haibugi scheme mayam le social welfare de le ngani adelo na health sector de le ngani kadobe no mama ma pan kilan de ya de amda fawa ma chap puthona lo Hauzik paugi marak thadna ten break amamuk lominasi Marks Time Classes Chahi khudingi leptana topar puthokliba CBSE gi amatangairaba coaching center well experienced teaching faculty akhanaba subject opt tawbagi khudong chaba piri batch amada 15 students agi hena logjade admission form thazare form pishin bagi aroiba matam February 10 akupamarol gi damak lengsun biraksi Marks Time Classes Wangkai Mahubom Lampak phone number 9436288300 natraga 7005268735 Break matungda makataba pau pizari tha asigi mangagi numidang wairam manga makhai khara helakpa aduwaida haingang police station gi manung chanba Mantri Pukri Bazar da mobile phone yonba Royal Accessories koba dukan amadagi khulai macha paiba mamai mamit khumba sakhang daba mioi anina mobile phone amadi sell oina lupa lakh ani makhairom lut tawduna pukhiba amadi nongmai kapsilamba thong adubu yaningdaba fongdok laduna ngasi Mantri Pukri Bazar area da leiba dukan phamba mioi singna nobagi sintha leptuna wakat mifam chathakre Wakan mifam aduda saruk yakiba Sao Samas ki Secretary Manos Prasad na haikibada tang mangagi numidangda thokiba thodok adu yamna laibak thiba thodok ni mi kungna tariba Mantri Pukri Bazar area da asumna thawna leina lut tawba amadi nongmai kapagi thodok thokliba asi security matik chana thamdabadagi thokpani mari leinaba authority singna mafam asida matik chaba security thambiu loinana nahan gi lut tawbagi thodokta chenariba mioi sing athubada faduna ain gi mateng oina chairak pibiu haina mahakna haiki aduga mayam si yaningdawa masi siguma thodok se yakhoisu yam yaningde yam nungai jade akhoi siguma se dukan da laga gun point da laga loot toraga mayam se changjalaga pochai mobile atang atang mobile ga pugi bani asidagi mayam tanaba kan sida matla akhoi gun na firing su torami masi akhoi yam yaningde अदुगी ngasi के sit and protest हो जबनी सब लोग पढ़े लिखे सब लोग कार्यक्रम कर रहे हैं यहाँ हम ऐसे आदमी को चाहे ऐसे लोगों को नहीं देख पा रहे हैं जो घर में बैठे बिना कमाए रोजी रोटी कर रहे हैं ऐसा नहीं है सभी काम कर रहे हैं सभी अपने काम में व्यस्त हैं और सब लोग जो है अपने रोजी रोटी कमाने में मैं आपसे कह करके मिला लेता हूँ धन्यवाद हौखिबा फेब्रुआरी 3 दा थौबाल पुलिस स्टेशन की मनुंग चनलैबा चरांगपाता Thinguzam ongbi somala kobi nupi ama nupi oibigi izat manghanaba hotnabata natana tamthina furaga hundokla mathodok aduda chenari bamiyo edu ngasi fawa thobal police na langla langjil puthoktuna fa bangamdabagi thong asibu yaningdaba fongdoktuna thodok asiga mari leinana semkhiba JAC na ngasi charangpat mamang lekaida wakat mifam phangkhre wakat mifam aduda saruk yakibi JAC gi member KS Manglembi na fongdorpada numit adugi thodok adu ngasi ga thana numit mangani farba phawbada police na karigumba langla langjil ama phawba puthokpa ngamdaba haibasi yamna laibak thibani hiram asigi matangda Manipur gi chief minister na meeting changbiduna maral laiba miyoi adu athubada puthokpiduna maral gi matung ina chairak pibiu loinana charangpata asingba thodok asi amuk hana thoktanaba
पुलिस आउटपोस्ट अमा हंगबियु हाइरदुना चीफ मिनिस्टर की पुकनिंग चिंगसिलक्ली महाकना मखा ताना थौदोक्तुदा चेनरिबा मियोय अदुगी फुरित टावल अमदी मोबाइल नंबर पुलिस ना रिकवर तौब ngamkhre अदुबु पुलिस स्टेशन असिदा मतमगा चुनाबा खुलाई मतिक चाना लेतबना मोबाइल डिटेक्ट तौब ngamdaba मपानगी फोरेंसिक ता टेस्ट तोइना थारी हाइदुना कुइना मतम लौबा असि यामना लाइबक थीबनी हाइबा वाफम कया थमलखि पुलिस की साइट की अखोइना करी हंगजरुबा मतमदा जेसी की साइट हंगजरुबा मतमदा शिलोंग थारी गुवाहाटी थारी सुमायन नुमित 10 चंगनी अदु चंगनी हाइदना स्टेटमेंट पीरगा कमेंट पीरगा लैबजे जेसी माइकैदगी अखोइ नुंगाइते मसिगुंबसे मणिपुर लैंगाकी माइकैदगी अथुब मतमदा मियेंग चंगबियो Assam Rifles की पर्सनल अमांगरांग नुमिदांग पुंग निपान मखाइरोम ताबा मतमदा थौबाल डिस्ट्रिक्ट पुलिस कमांडो की कांगबुना इम्फाल मोरे लंबी परिंगी वांगजिंग बजादा मोरे रोम तगी लाकपा गाड़ी सिंह चेक तौबगी थबक चथाबदा सिल्वर मचुगी मारुति स्विफ्ट डिजायर थौदुना लाकपा मियोय अमा WY tablet लाख अनिगा लिसिंग कुंथ्रागा कोनना फागतपा ngumkhre फारबा मियोय अदु येंखोम विक्रम चही कुंथ्रागा मंगा पा वाई चंद्रमोहन कवि कक्चिंग मोइरांगथेम लेकाई दिगिनी हाइरी महाक तरुक सुबा असम राइफल्स की पर्सनल नी महाक मणिपुर थबक तारमलबा मतुंग हौजिक अरुणाचल प्रदेश दा ट्रांसफर तौख्रबा पर्सनल नी हाइरी इपाक फिल्म्स प्रोडक्शन मणिपुर की 19 सुबा एनुअल कॉन्फ्रेंस लाकलिबा फेब्रुवारी चैचत 9 2019 की नुंथिल पुंग अहुम ताबा मतमदा मणिपुर स्टेट फिल्म डेवलपमेंट सोसाइटी पैलेस कंपाउंड इम्फाल की ऑडिटोरियम दा पांगथोकलगनी थौरम असिगी मनुंग चना इंडो बांग्ला की अहानबा मणिपुरी फीचर फिल्म बांग्लादेश की सना तंपा अखनबा मणिपुर की अईबा अईबिसिंग सीनियर सिटीजन सिंह अमदी मियामदा येंगहनबगा लोइनना तोंगान हिरम कयादा माइपाकना थबक तौरिबा केनाडा त्रिपुरा अमदी मणिपुर की सकनाइरबा मियोय तरेता इपाक फिल्म्स प्रोडक्शन मणिपुरना अखनबा अवार्ड सिंह खुसिनगनी लेमजनिंगाई ओइरबा इपाक फिल्म लाइफ टाइम अचीवमेंट अवार्ड 2020 पीदुना इकाई खुमनगदौरिबा मियोय सिंह अदुदी कनाडा दगी सकनाइरबा आईबी थोकचोम सोनी एलायंस मनिहार मणिपुर की सुमांग कुमई अमदी फिल्म की लमदा थोइदोकना सकनाइरबा आर्टिस्ट एस मंगोल जाव सिंह इमा मेमचौबी हायरगा हेना सखंगनरेबी लोंगजम मेमचौबी देवी अमदी त्रिपुरादा मणिपुरी कल्चर ट्रेडिशन अमदी खुनाई थबक थोरम कयादा चेन चोंगदुना लाक्लिबी आईबी खोस्नाम ओंबी बिरला सिंगा यावरी लमफेल पाता लेबा इंस्टीट्यूट ऑफ कोऑपरेटिव मैनेजमेंट ICM न सिंधुना प्लानिंग डिपार्टमेंट की सेंथंग मखादा नुमित मंगानी चुपना चथरखिबा एंटरप्रेन्योर सपोर्ट स्कीम ESS मणिपुर स्टार्टअप राउंड 2 बैच 1 की ट्रेनिंग प्रोग्राम ngasi लोसिनख्रे लोसिनबगी थोरम अदुदा ICM की फॉर्मर डायरेक्टर डॉक्टर N रंजना MSME DI इम्फाल की असिस्टेंट डायरेक्टर TS नंदकिशोर ICM इम्फाल की डायरेक्टर के जॉय चंद्रा ICM की प्रोग्राम कोऑर्डिनेटर के एस रंगमिलियन अमसुंग प्लानिंग डिपार्टमेंट की रिसर्च ऑफिसर डॉक्टर RK तोम्बिसना प्रेसिडेंट मेंबर ओइना सरक याखे थौरम अदुदा मरी लेदना MSME DI इम्फाल की असिस्टेंट डायरेक्टर TS नंदकिशोरना हाई इसाने इसाबु थबक पिजरिबा सिंगना लेंगाकना पीरिबा स्कीम सिंगी कानबा फंगे हायरबदी स्कीम अदुदा पीरिबा चना कांगलोन सिंग ngang चटपा अमसुंग मदु नियम चुमना असोइबा याउदना थबकता ओंथोकनबा होनबियो मसिना स्कीम अमदा अप्लाई तौरिबा मिपुंग खुदिमकना लेंगाकना पीरिबा स्कीम सिंग अदु फंगमंगमगनी हाइखी थौरम अदुगा मरी लेनना नुमित मंगानी चुपना चथरखिबा ट्रेनिंग प्रोग्राम अदुदा सरुक याखिबा एंटरप्रेन्योर निफु मंगादा सर्टिफिकेट सिंग खुसिनखे इसाना इसाबु थबक पिजबा स्कीम जी जंजल आदि एकोय हाइबा बैंक तो टाइम तमदा DSR डायग्नोसिस स्टडी रिपोर्ट सेम नियम चुन सेंबी गदमनी रोरा रजिस्ट्रेशन हाइना 2006 MSME एक लाखांदा AM1 AM2 फाइलिंग तौरबसिंग से रोरा रजिस्ट्रेशन हाइना 2015 की नरेंद्र मोदी सरकार ना September 18 launch tokibani adana ministry na registration tauba adumba registration pochi tudane koina hoji senthang pirakatoise लमदम असिगी मसक नाइबा प्राइवेट सेक्टर फार्म अमा ओइरक्लिबा पाखंगबा मैनेजमेंट सर्विसेस प्राइवेट लिमिटेड सिंगजमई चिंगा मथकी प्रोजेक्ट अमा ओइरिबा मणिपुर फाइनेंस सर्विस की ब्रांच मरी ngasi थौबाल अमसुंग काक्चिंग डिस्ट्रिक्ट की तोंगान तोंगानबा मफम सिंगदा हांगदोखरे ngasi hangdokiba branch sing adudi thobal district ki oina wangjing amasung yaripokta branch amamam aduga kakching district ki oina kakching amasung wabagaida branch amamam gani branch sing asi haunabi matung ina hangdokpagi thoram ama ngasi wangjing da pangthokhi
Thoram aduda Pakhangba Management Services Private Limited ki Managing Director W Anand Maitaina Chief Case Wangjing Lamding Municipal Council gi Ward number 5 ki Councillor Naringbam Binoina President Amadi Council asigi hanagi Chairperson Naringbam Chandra Council asimaki Ward number 3 ki Hauji Councillor Oiriba Hekruzam Gaurango Pakhangba Management Services Private Limited ki CEO KV Ingaremba Maitai WLMMC gi Ward number 3 gi hanagi Member Sapam Manihar Maitai amasung Wangjing dagi Social Worker NG Risikantana Guest of Honor oina saruk yake Thoram aduda wangang laduna Pakhangba Management Services Private Limited ki MDW Anand Hai Manipur Finance Service asi Pakhangba Limited ki project amani lamdam asigi leita laira singda mateng pangnaba pandam thamlaga Finance Institute asi lingkhatpani miyam nasu mateng pangbiu MSF na service loan yauna makhal makha kayagi khudongchaba sing piri haike Kangla Tombi da leiba Kangla Tombi Orphanage Home gi angang singda khurkhul da leiba Lauriam Ningol Haisnam Ongbi Bebichana ngasi sanana ba polam sing khudol tamkhre Achamba thoram amaka loinana Bebichana mahaki mayumda chaklen amaka loinana pangthokhiba thoram aduda home aduda leiriba angang singna ninghanaba leitana asa amaka loinana hotnarabadi sungsoi soidana mai pakani haiba wakhalon asi mangda thamduna changsinaba hotnasi Bebichana chatkhiba chahi kayagi mamangdagi hairiba home asida leiriba angang singbu nungsina chanana loinarakpana makhoida thengnariba khudong chadaba kaya adu pumna makhangduna ngasi phawba laklibani Bebicha Hoji USA gi Texas University da visiting scholar oina thabak tawduna leirabasu mahakna yumda tholakpa matam asida home asigi karingba kharata oirabasu tawrangani haiba wakhalonda ngasigi thoram asi pangthokpani haike mahakna makha taraduna lamdam asigi sel pairaba mioi singna home kayada mateng toriba asi yamna afaba thabak amani adum oinamak home singda leiriba angang singi apambadi nongma laklaga sel gi mateng toramba adunate madugi mahuta makhoi bunungsi na loina biba amadi makhoi gi damak matam kaithok pibadni haike Orphanage the ma'am na donation di ma'am toramni hai but what they need is your time and your love sine paisa pa ma'am leba paisa pa mi ma'am pabi bingam bane bugwa adubu nangi matam ga nangi nungsiba ga pibdo adune moi da mut important tawbuje Civil Administration ga loinana SP Technopolna Mori amadi Myanmar lona bada coronavirus ki matangda mathau toriba sing yengsinkhre ngasi Mori gi STO Irengbam Dinesh Kumar amadi Technopol District SP TS Bikramjit yauna Mori gate number 2 amadi ICP da coronavirus asigi matangda infra thermometer khulai shenaduna section thorang lokhatuna mathau tawraga leiriba medical team singi fibam hakthengna chatuna yengsinkhre Khongset asiga mari leinana Indo Myanmar Friendship Gate number 2 amadi ICP da mathau toriba tongan ba medical team singi staff amadi Dr. Singda mafam asida nungtigi Myanmar amadi atopa leipak singdagi laktuna changthok changshin toriba mioi singda infra thermometer khulai asi screening toriba asida hena mathau da pukning changna tawbina ba haike amadi manpower walabasu police ki maikaidagisu police personnel sing screening toriba asida yauhanlaga hena mateng oinaba punna hotna minanabasu medical doctor singda wafam sing thamlaki Maitai Huyen Lanlon Sintam Sanglen Sajal Academy Kakching Khunuta Ching Masaloshang amangasi Kakching Assembly Constituency ki MLA Y Shur Chandrana athoiba mitung oiduna Universal Friendship Organization UFO gi Firal Chingkhatuna Kakching District ki Kakching Khunuta Chingda hangdokre Universal Peace and Love haiba motto da Universal Friendship Organization UFO na sponsor tawduna pangthokhiba thoram aduda UFO gi luchingba sing amasung UFO gi tongan ba masalo sangdagi lakpa mioi kyasu saruk yake PMKBY da matau karam na nga yokpa amasung nga liduna thamgani haibagi matangda training ama Moirang Kendra Progressive Front na sinduna front asigi office Moirang Film Lekai da leiba office da ngasi pangthokre front asigi Vice President Moirang Them Romit Singh na thoramdugi thoram mapu oina saruk yake training asigi ahanma batch ki oina AC asigi ngami mioi nifuga tareta saruk yake makoida booklet amasung uniform sing yenthoki PMKBY gi trainer nahakpam Gita Devina thoramduda trainer oina saruk yaduna sendong leina nga yoknaba amadi nga linaba wafam kayagi maramda wangangduna miyamda khanganki
टेक्नोपल डिस्ट्रिक्ट की मनुंग चना लेबा आइमोल ngairong village की आइमोल ngairong Baptist Church ABA लिंखत खिबगी चही यांखई मपुम फारकपगी गोल्डन जुबली थोरम ngasi khul adugi church lampakta pangthokre From darkness to light haiba thimda pangthokhiba thoram adu ngarang aimol ngairong village ki chief kamsa koina jubli gi firal chingkhatuna haudokhe Nat ki oiba lining laishon jagoi isai amadi khudol pot sing piba yauna pangthokhiba ngasi thoram aduda tongan ba khul singi ningthau sing pastor sing church leader sing amadi tongan ba masak naiba mioi kyasu saruk yakhe Sana phudong bagi thoram asiga mari lenana Golden Jubilee Celebration Committee ki chairman Ellen Songaliana Fongdorakpada Kumja Lising Amaga Chamapan Humbudrada Aimol Ngairong Baptist Church ABA Linkhat Piramduna Achumba lining amada chatuna Lakiba Chahi Yankai Mapum Parakpagi Sana Fudong Bathoram Pangthokliba Asina Aimol Ngairong Dalariba Miyam Kaknatana Manipura Khunda Minariba Kanglup Khudingmak Ingtha Tapthaba Amaga gi Marakta Lainaramba Wakhal Tanadaba Khudingmak Kokhanduna Nungsinaba Nungai Yaifaba Lamdam Ama Manipur ama Malem ama Purakpa Oirasnu Haina Fongdorakli Ikoi Manipur si amatane haidan hingin naba mayam pumnamak na khanba oisunu isor nasu ingtha tapthana pibiraga chingni tammi amata oirna hingin naba isor na thoyani ba oisanu Paugi Marakta Amku Suna Tenma Break Amamuk Lominasi Anova Chahi 2020 na lakpada Lamjingba Group na miyamda khudol tawzari Lamjingba Hospital and Medical Research Institute Private Limited. Lakliba February tang 3 taki hauduna Lamjingba Hospital asi miyamgi maphamda khutsin nazaragani. Our mission is to deliver quality, patient-centric healthcare at an affordable price. Aikoigi pandamdi kunai asida aphaba healthcare gi yawol ama purakpa asini. Madeline Ambulance Service Manipurna pung kunmari chupna miyam gi seba tawzari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingbani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak save tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu Break matungda makhataba paung pizari Mamang sahida India gi Prime Minister amuka hana khankraba matungda ahanba oina Prime Minister Narendra Modi nangasi Assam gi Kokrajharda thunglakhibaga loinana miyam tinba mifam amada boro ekot ama purakpa ngamkhiba asi awang nongpok lamdamda khwaidagi singthaningai oiba khongthang amani haikre Hairiba ekot asigi makhada boro singi chaukhat thorang ki damak lupa crore lising amaga chaunga gi senpham kaithoklagani amadi boro singi hak nat amadi lolbu chaukhat hananaba center na thabak paikhatlagani mahakna makhatana haikibada maikai ahungi yana cherol ama Boro singa sign tauna kiba asina terrorism gi amamba matang ama Assamda purakpa ngamlagani amadi makhatana lamdam asida misimina thokhalaroi Panbayai madudi Boro ekot asi haukiba January 28 National Democratic Front of Bodoland and DFB gi fraction mari yauna all Boro Students Union ABSU amadi civil society group singaloina sign tauna kibani 2014 तक यहाँ केवल एक वाटरवे था एक पानी से भरी हुई 365 दिन बहने वाली नदियां कोई देखने वाला नहीं था अब यहां 1 दर्जन से ज्यादा वाटरवे पे काम हो रहा है पूर्वोत्तर के यूथ को एजुकेशन स्किल और स्पोर्ट्स के नए संस्थानों से मजबूत करने पर भी ध्यान दिया गया है इसके अलावा नॉर्थ ईस्ट के स्टूडेंट्स के लिए दिल्ली और बेंगलुरु में नए हॉस्टल्स बनाने का भी काम हुआ है हौजे मुंग सानबगी पाव फंगबिगने
Junior Mr. India lising ani kun mingthol lawrakraba Bisnupur Ward number 2 dagi Mr. Sahaba Saha apokpa MD Shira Sahabu okpagi thoram ama Bisnupur Ward number 2 Community Hall da Ward Development Committee amasung Muslim Youth Club Bisnupur Ward number 2 ani na sinduna ngasi pangthokre. Thoram aduda Bisnupur AC gi MLA Govindas Konthogam Indian Bodybuilders Federation gi coach S Durva Singh 26/1 polling cum development committee gi president Azizur Rahmana athoiba mithunglen oina saruk yake. Thoram aduda Junior Mr. India mingthol lawraklaba Sahavas amadi mahak pupokpa mama mapada lengyan pi yan biduna miyamna achamba khudol amadi selgi mateng sing pinaki. Mr. Sahavas Sahana Andhra Pradesh ki Amlapuram East Godavari da pangthokhiba humphumanga suba KG category da tara suba Junior Mr. India lising ani kunda gold medal lawrakhibani. Sahavas ki coach Durvana Sahabas bu lising ani kunga mathoi kunga nithoi fawbagi manungda world standard da gold medal lawba ngamnaba honagani haike. Govindas Konthaujam na ngasi gold medals oire haiduna okpagi thoram pangthoklaga Sahabas bu tumina lehengumsi mahak tanatana sanaroi singbu mateng pangminakisi hakchang phaba khunai ama oinaba honaminasi haike. फुटबॉल सानबदा खंगे हॉकी सानबदा खंगे मिजोराम से खरा मंजिन थाना से चप्पा हो रहे अदुना कोई प्रजा सिंह बलैतना वाखन सोक्थ बलैतना अमुक के हेना सहयोग तबियो साहबास गुंबा मियोय कयामा कोई माके सोमदगी पुथोंना होनबा अदुदा नतना आई नाउन पाथुन हाइरे मिस्टर इंडिया ना मिस्टर एशिया तानबा होनबसे सिगी जुमांगा दाई लोबिजनी हेदना mahang हाइबी हाइजरिबा Bisnupur District Wusu Association gi mideng makhada Wusu Training School ningthaukhong na sinduna numit humni chathagadaba first inter district Sanda Championship lising ani kun ningthaukhong Bazar Public Park tangasi hodokre. Thoram aduda ningthaukhong Municipal Council gi chairperson L Ibungo Singh, Bisnupur District Wusu Association gi president A Shyamchand Singh, National Champion lising ani kun CS Marna Devina saruk yake. Tongan ba mafam singdagi lakpa sandagi masana sanagadaba nupa amasung nupigi sanaroi chaurakna chamaga humpurom na category ahum haibadi sub junior senior da saruk yari hodokpa numitchida sanda masanagi demosu miyamda utki kungfu kickboxing training academy ningthaukhongi president TS Norendrona usu masana ekhoiga yamna chanaba masana ni Malemgi thakta saknairaba sanaroi kyasu thokre adu Manipurda association ani thokpasina ninghanaba faunare punsin biu haiki ngasi Tamenglong district ki Tausem sub division gi manung chanalaiba Kamai village ta People's Endeavor for Social Change page prepare for the better tomorrow haiba thimda numin ini chupna pangthokadaba The third Sport Meet Cup Sit Fair Food Mela of Breed of World Project Village Haunabi Matung Inna Marfugataret Battalion CRPF Uchathol Jiribamgi Chief Medical Officer Commandant Dr. Florence Tangmaina Hodokre Ngasigi Thoramaduda Romeo Moirangthem Founder Editor Jiri News Network Amadi Akui Kamai Coordinator RNDNA Guest of Honor Oina Sarukyake Ngasi Haudokiba Ahum Suba Sport Meet Asida Athletics Volleyball Amadi Dance Competition na Chingba Event Kayasu Sarukyari Loina na Thoramasida Tongan ba Cultural Troupe Singsu Utki Ngasi Haudokiba Thoramasida Kaimai Nungkau Oinamlong Amadi Civilong na Chingba Khun Sing Asida Natana Kamai Khun ga thangnariba Khun Singi Khunja Singsu Sarukyake Thorongi Chief Guest Oikibi Marfugataret Battalion CRPF Uchathol Jiribamgi Chief Medical Officer Commandant Dr. Florence Tangmaina Haikibada Ngasigi page na sinduna pangthokliba thoram asi mapumphana pangthokpa oishanu amadi yamna kanaba thoram ama oigani haiki Asigumba thoram asina khun masen sing nungsi chanana punna nungsi chanana leiba ngamgani haiki loinana sana khona bana horakliba naharolgi wakhal pukning afaba loksing gyan hengat hangani haiki All Jiribam Sports Association Jiribam na sinduna thasi ki tang ahum dagi Jiribam Higher Secondary School Playground da team tara mangana saruk yaduna sanaba hokiba 13 Jiri Cup Invitation Football Tournament 2020 gi ngasi mangani chanba suba preliminary knockout stage match da UBFC Marcoliana
Henchang Pungji YC goal 5 amada maithiba piki. Hayengi taruk suba matchta Gilgal YC amadi Cookie Sporting Club Rani Benga sanagani. Ngasi nungthil phone kiba Manipur gi pauche singda kari kari maroiba pau yaw kibage habadu mayam puna mungtang khangminasi. Pandam National Deworming Day hogdokre. Afaba kunai ama semnabgidamak afaba angang leiba mathok tai. Afaba angang sembada afaba mamasu leiba mathok tai. Jayanta Kumar. Miyam nangangna ribadu asumba oiramle. Thawal Commando na WI tablet ka konana. Taruk suba Assam Rifles ki personnel ama fare. Fegokta amadi lenga ka yetna duna leiba asina mahiroi sing sohan be yaroi. Athubada class tawgadabani. Suras Takelmayum. Minister na Lamjingba Hospital hogdokre. Miyam afaba wakal khanduna asumba thabak tawrabadi khunai asi manglomda sangchingani Karam Syam Paugzel Coronavirus na siva masing satruk ka kuntra ni fan sukre Malim gilayba kunifanda sandoroktuna anaba miyoy lising kuntra matoy sanifan go humpuhum do yawkre Taruk suba Assam Rifles ki personnel amadagi WI tablet piece lak aniga lising kuntra fare haksang fan layba haibasi miyoy bagi amata ngairaba lanni Jayanta Kumar Sarkar na tabidrabadi rally hunger strike ki khongjang sangsilagani Kangla Pau Lamjingba Hospital sangakre Manipurda khanghairaba doctor yamna leire sophisticated oiba khutsa haibadi yamna watli Karam Syam Mahiroi pumnamakna pungning wakhal leitana exam thabiduna mai paknaba honabiu Mahendra Fegokta gi class boycott na mahiroi sing awaba mayuknare Suras Manaba MP Sani Humbudra Union Minister Nifu CM yauna BJP na bot kom lasu Delhi da AAP na sit yangkai mapan fangani hairi NR mathai na senmi otpagi thong picture na yeng basum loy uluwom NCDC in Manipur haiba booklet form kre Aroibada maroiba pau amukana phangbigani. Lamjingba Hospital na analaying gilamda achoba mating ama pangba ngamlagani haina KF amadi PD ki Minister Karam Syam na phongdokre. Chahi marifugi mathakta leiba hakchangi phibam sotharaba miyoi singda postal ballot ki khuthangda vote thadaba yahalagani haina Joint Chief Electoral Officer Ramananda Nomai Kapamna lauthokre. Amadi Asamda Boro Ekot ama purakpa ngamkiba asi awang nongpok lamdamda khwaidagi singthaningai oiba khongthang amani haina Prime Minister Narendra Modi na singthakre. Ngasigi oinadi Times of Manipur numitangi pau matang asida losinjare mideng tabiriba singbu amukana khurumjare.